A very good evening. Northeast window gi dialogue assuming tabi punam ko han ba makta da dong hoshali metong ramna punam putram nok choglo ne nei kokno na krom jari. Ngasi Northeast window na khana nei ne na butang ta poka chari ba ngasi topic the voice of women rights justice action har ba topic asini poka chari ba topic asi ngasi ma kasi khoi gi march ki tang ni pan asi malem gi mafam khuding makta international women's day hai da na nupi gi ikai khumna bot point na nupi singbu akoi ikai khumna bot point na bangthok pa dum ba thoram ma khakni ngasi maksu khoi gi 21st century yaure nupi gi thak se nupi se adukimatic empower tawre si yauna empower tawra matam masida juk asida akoi tasengna nupi magna samas society de pokhalai ba mahaki kholau mahakna pokhalai ba kholau tugi mahaki phangpam thokpa hak right mahaki justice phangabra aduga lengakna thamai ba akhoi pokhalai ba matam gi ba pokhalai ba akhoi action pokhalai ba plan sing sigi action oina nupi gi damak ta kadai bo yongna akhoi pokhatle on thabak oina on thoi haiba sigi matang sida khoi khana nei ne gudang ta haiba topic asi pokachabani yap nonga jeng asigi northeast window gi mai kai dagi su malem gi mafam khudimuk ta lairiba nupi oibi singi mafam da akhoi international women's day na lakpa matam da hena nupi sing hena thauna leiba akhoi society ma da isagi chap chaba responsibility lobang amba decision making da yawbang amba adugumba khunai amagi nupi oiminarsi haiba warol si Northeast window gi mai kai dagi thamjari thank you very much khoi gi ngasi gi pokachari ba topic asi da tongan ba khoi gi speaker ahum sarukya bigani han ba makta da speaker ahum khoi sakaminga kona na takchabi tanja du amtang myang pomda thamjage ahan ba da khoi gi oja RK BIJAYALAXMI secretary YELHOUMEE PHURUP manipur khoi gi oja BIJAYALAXMI bu taram nok chobogoloi ne kokna kromjari thank you very much for joining us ali subada khoi gi Ina Dr. KHULLAKPAM RUQAIYA Department of Political Science LILIONG HAOREIBI College MU Ina RUQAIYA basu taram nokchari thank you very much for joining us ahum suba ngasi ahum suba speaker ita haitare PS TONILA Vice President Anal SINNU RUWL Anal Women Union CHANDEL Manipur thank you very much for joining us TONILA emnoje ahan bamakta da egi site gi su happy women's day okay thank you very much ngasi handaki khoi gi theme si su yam phajaba give to gain hariba topic asini khoi adumak makha chathajage khoi gi ngasi gi khoi discussion asi khoi dialogue asi makha chathajaboina ihan han ba related oiba mari leina ba wahang se ai khoi gi BIJAYALAXMI da lakjage ozabu hairagi ita hairasi ngasi gi ko RUQAIYA na ai na kitang han banina dum ai inau hairage okay ita BIJAYALAXMI da ina lakjani se chahi khudingi akhigi march ki tang ni pansi international women's day se pangthoi adumakpu masi kari maramgi damakta pangthopano magi importance magi objective sing si khangba makti dum khangdabadi nate adumakpu akhoi international women's day the base taroka pangthok chaba dugumba akhigi topic ni na BIJAYALAXMI gi oiba warol akhoi international women's day significance objective same tang thambi ham matada mayam namapui ko na khunjari akhoi international women's day se hi ko ningi 8 March ta celebrate to ri se ham da day celebration oina to gi de se akhoi na kana da akhoi early kana 1990s da 80s da akhoi nupi sing china duki mate awab na khiba oh my okay tara hanba maktada mayam pumna mapu viewer pumna mapu ikokna na khuramjari ekhoina international women's day chahi godingi 8 March da pangthok lagliba se ahamba dadi ekhoigi celebration oina pangthok lamde ekhoigi early 90s aduga 18s da kam ekhoigi nupi singsi aduki mate yamna awaba khudong jadaba yamna dangamba haitare ko ado makhoisina kano ekhoigi labor singse worker singsi labor singsi dagi makhoigi awaba singsi dagi horakibani habedi sigomba matamsida women workers singse makhoigi factories ta adagi textile mills adagi ekhoigi clothing gi workshop kumba da moi se thabak tawe moina thabak tawba se ekhoigi
12 to 16 hours tawé nomada akoigi pothabagi matam se iphang phang daba adagi mo akoigi working days na mo 6 days in a week amada the numitaruk ni 16 hours thabak churak taragadi makhoida adagi mo moina work tawriba environment si chu atuki matik yamna akoigi amot pa jaga oiba akoigi health ki damakta yamna akoigi health hazard oiba aduga ka se akoigi thonglon jalaga toba aduna thonglon jala to kanjida akoigi makoigi health issues me ama lakpa aduga ngasagi sigi manung sida karigamba if suppose any kind of untoward incident thola pamatamda habidi makoida accident gumba so dum toina dum thoi haitare ko adu dai su insurance gumba pibi daba habidi makoigi mating je leitaba adigi mo ngasagi makoina su wana matam sangna thabak tawra bas dai sida akoigi equal labor kanu se pay je phangdaba akoigi nupagi kanu dagi makoina hanthaba sangda phangba aduna sigumba awaba mayam se yamna kuina mayokna rapatagi akoigi organization ama seme 1990 kanu da 1909 da aduga ngasagi akoigi organization se dagi voice akoigi pukhatnak ba haunare ko haunara patagi sum mathang mayam se support tawna rapdai dum yamna briefly adi tension laga haijarage sangna hairagadi tamse kona roibo aduna akoini 1909 da di akoigi sigi international women's day habigi mohota akoigi ihan bo ina first national women's day na lerame adugi matam chida aduga date na 28 of February 1909 da ko aduna sina kwaidigi akoina New York ta togi sigi kanu se aduga makoigi demands na labor right voting right aduga fair pay equal reward ko aduga ngasagi makoina speaker mayam sina akoina makoigi nupi singigi akoigi livelihood se akoigi improve tawna bagi kanu da agenda da ko aduga ngasagi the message ko adu moina piriba message se yamna clear and simple oi aduga makoigi kanu se matam da moina high demands se akoigi equality ko aduga respect aduga akoigi ya apokoina tawriba kanu se protest adukimatic peaceful oi yam peaceful oi taraga su powerful di adukimatic powerful oi bako aduna ngasagi National Women's Day se akoigi America gi different cities moise mathang sum pangthong na ra horak padegi akoigi prithvi da lairi ba atopa country sing sina su emoina tori ba thabak sidi yamna aphaba thabak ni habadegi loina ma yana ra padegi support to ba hore ko adegi support to ba hore pa adegi inspire to ra pa haitare to other parts of the Canada world ko aduna ngasagi sigi 1909 da pangthok ki ba sigumba makhan gi akoigi peaceful protest na akoigi nupi gi punsida akoigi turning point ama oirakhiba aduna ngasagi public ki attention moina kano tore sikta haidi attention je moina adi gain tore haitare ko aduga ngasagi it led to the foundation of the this idea of International Women's Day se habidi sigi se akoina mafam khada khatang da pangthok na tabida akoigi kaigina matamda prithibida hadi lairiba country ko demakta leiriba nupi singsina face tawriba challenges le similar oirapa ama nupi mafam khudingi kano se manarakpa aduna ka akoigi international gi level da international gi thak da sigi akoigi internet kano se women's day se pangthokpa mathau tare na tawbudegi akoigi Clara Zetkin na akoigi Germany gi masi kano ne activist ne yamna vocal oiba activist ne mana sigi idea se puthorpane international level da internationally sigi kano se akoigi women's day se pangthokpa se mathau tare na ko aduga magi idea se magi proposal se akoigi mi khudimangna loina mak di support to pa haitare ko aduga support to patigi matam da International Women's Day se moi date fix tawde adubu ngasagi 1911 da akoigi first time oina International Women's Day se akoigi Germany da Austria Denmark Switzerland da pangthopa hogre ko aduga ngasagi makoigi voice se dukimatic akoigi yamna powerful oigre aduga makoigi kano se connection je ko yam powerful oiba sense of adegi shared purpose ko adegi hope asapi ba haitare ko mi kano akoigi nupi singsida aduga ngasagi akoigi transform to bagi nupi singsigi life da transform to bagi tanja ma su pi ba aduna makoigi sigi vision of Clara Zetkin sina kano oirakanda akoigi inspired oirakanda akoigi 1911 dagi Russia da akoigi kano se first International Women's Day se pangthoba hogre aduga
ngasagi International Women's Day pangthok ibese pangthok na ngasagi nupi gi celebration hanadi akoi protest or badi celebration on thokre ko adagi UN na su akoi gi sakhang masak khangbire UN amu yamna akoi gi support to bire aduga ngasagi Russian Revolution ga mari leina nani ko ngasagi akoi 1911 da tawgrise Russian Revolution sida kamain tawge haba matamda akoi gi First World War da अखोगी लानी सिंसे अखोगी लोयना मक सीजन लगपा अदेगी अखोगी चाक तांखल लगपा अदेगी इन्फ्लेशन रेट से तुकी मतिक वांगपा चानिंगाई थनिंगाई लेरक्तबा अदेगी अदुगी मतम से अखोगी नुपी मयाम सिना अखोगी लंबी द सोरोक द थोअकान प्रोटेस्ट तवेबा अदुगा ngasai gi अखोगी सम पॉलिटिकल पार्टी खरना दि सिगी से मोइसे अखोगी याम रिस्की ओइबगी मोइसे कनो तोबिदबा अखोगी सपोर्ट तोबिदबा अदुबु मखोइना तौरइबा प्रोटेस्ट से यामना जेन्युइन ओइरकपदगी ngasai gi लोय अतै मयाम अखोई गवर्नमेंट सु कैसु लोइन सपोर्ट तौर अब मतुंगदा UN नसु सपोर्ट तौरे को अदुना सपोर्ट तौर कान से UN गी मखादा ngasai gi अखोगी कनो से इंटरनेशनल वुमेन्स डे से मखोइना यामना अखोगी रिकॉग्नाइज तौबा मोंगदा तौबिखरे अदुगा ngasai gi sigi matang sida ina manipur gi damu pusan jara in pusan haidi akhoi gi line tongninga pusina akhoi gi su ngasai gi nupilan tawba matam da akhoi gi su manipur gi su akhoi gi chaklam khongchat ama su chakhi ko 27 august aduna ko ne gi ne aduna aham da akhoi gi british na akhoi gi manipur da gi akhoi gi phau me ama adama pan da pu na bagi ama khak tawba da gi akhoi gi nupi sing sina pu ba yaroi hairaga akhoi gi adumain taraga अखोई नुपिलान तौगी को अदुगी नुपिलान जे अखोइना इंटरनेशनल की लेवल दा रिकॉग्नाइज तो बिद्रगसु असम नाकन के एना ngasai हाइजकी बदो अखोगी पृथ्वी दा लेरिबा नुपि सिंगसिना फेस तौरिबा अखोगी अवाबा से चैलेंजेस मैम से एकदम सिमिलर ओय हैबदो अदु तारगदि ngasai रशियन की कनो दा रिवोल्यूशन दा फर्स्ट वर्ल्ड वार की मखोगी ngasai की ब्रेड की मोइना प्रोटेस्ट अलपदु अखोगी सोम नाकन के सपजिगा हाइफेट एकदम चांगदम ना बदम मानैदना को अदुमाइन तौदना ngasai gi अखोगी UN ना कनो दा 8 मार्च से सिदा ओइना मोइना डेट से अखोगी कनो हाइदि इंटरनेशनल वुमेन्स डे ना फिक्स तौखरे को अदुगा 1975 सिदा मो कमाइन तौगे का से UN ना ऑफिशियली रिकॉग्नाइज तो बिरे अदुगा मखोइना अखोई कनो जे फोकस तौरी से अखोगी वुमेन्स राइट्स एंड जेंडर इक्वालिटी को सी अराउंड द वर्ल्ड अदुगा अखोगी मखोइना ग्लोबली ngasai gi अखोगी कंट्री खुदि मक्ता मोइना सि रिकॉग्नाइज तो बिरे फॉर्मली अदुगा अखोगी इट प्लेस अ मेजर रोल इन कनो प्रमोटिंग मेजर अखोगी जेंडर इक्वालिटी से सी जे पुरकना बहना बदा UN ना तो कि मतिक अचौबा कनो मलौबी थौदांग मलौबी को अदुगा अखोगी मखोइना अमुक ऑर्गेनाइज तो बस्टेज दा मखोगी कॉन्फ्रेंसेस में आमम तवी एजुकेशन की मतंग दा वुमेन्स की को अखोगी सपोर्ट टू वुमेन्स एजुकेशन हेल्थ एंड लीडरशिप नुपी लीडरशिप अखोगी थोलंगना बगी को अदगे मु UN एनकरेज तौरिसी अमो अखोगी लॉ खरा सेमे टू प्रोटेक्ट वुमेन्स राइट्स अदुगा अखोगी सही खुदिंगी अखोगी थीम अमम लई इंटरनेशनल वुमेन्स डे खुदिंगी लास्ट ईयर की ना थीम अमा अदुगा हंदकी ना थीम अमा अदुमाइन अदो हंदकी थीम जेना अखोगी गिफ्ट टू गेन हाय को अदुगा ngasai theme amamam sema isna kai kino haiba matamda theme amam laise hauji phawada international women's day je pangthokna akoina tawgadori ba thodang se adum leiri en takpane ba loiba nai de na takpane ba habadi nupi se dokimati akogi professionally yamna advance ba yaure ko akogi in the field of science and technology adagi engineering gi field da adagi teaching gi loinak ta loin sure ko politically kai ka loimak akogi social activism da loimak adu targasu still women are lagging behind adagi mo ngasai gi akogi political gi hairaga na akogi say for example manipur hairaga 60 seat leba matam da manipur gi kano se akogi nupi gi representative se only 3 khatane 6 khatane ba adu tadi akhoi je kyamu yamna lagging behind tawrige haibadune ba adu targadi ngasai ge mo ngasai workers in the hairaga na akhoi gi 80% of labor in manipur se sidai sida akhoi majority je kano ne ba akhoi gi unrecognized sector da labor the majority je nupi ne ba ngasai panjaki ba Russia da adigi thaida gi matam da 90s da 80s da tawki ba same situation da akhoi de hoju pau da ahong ba lektri ba manipur da de habidi akhoi ji 21st century ni ko 21st century da la apado mi gi di amna atopalam gi di advance oi gre ko
adubu akhoi gi moi gi 90s ta face tori ba challenges to akhoi de hoji phawa adum still face tori ba habidi ngasai gi 80% do unrecognized ba sector da nupi na majority oina thabak tore adu ga ngasai gi accident gu mathola pa matam da makhoi gi kana pipi da bado insurance pipi da bado aduga ngasai gi mo makhoi gi social and service security laite ba habidi samna habada moi je thabak tore akhoi gi government sector da tawta ga pension haiba retirement matam da pension haiba masung mu pi hojipudi amuk lai gitre ko adur ga se makhoi gi ngasai gi haidi opportunity atopa akhoi gi gp ni khangde khaga de dum pibiri da na ko adu bu private sector da tori ba sing si de makhoi na once thabak tu de gi tolapa matam da adu moi gi de bat lang na ka kharne lai ra roi ba aduna ngasai gi social and service security laitre ko digemo Sigi Maraksida 35% of women there, domestic violence was about the first of Riba. At the game harassment there, yum the sutawi, workplace the sutawi, aduga legal protection to late on the piecing there. Aduna, a quickie in the piecing there, Manipuri, Yamna, Awaba, Kudum Tipa, Nangadum lady, Aduna, Aquina, Handaki Timzida, give to gain Zida, Aquin the piecing Zida, Magi. Right hak ko right justice aduga right justice khatang pi ba khatang nataba action da mu anthopa ma mu mathok ta action no anthok tar gadi right pi ne na paper da che da taraga action no anthok tar gadi kem ta kana deba aduna action no anthopa aduna give to gain je akoina ngasi lei ba koi gi panel famina ri ba sing sidagi koi gi discussion tawra ka da kari to ba ya ke habido amu kana minarasi. Okay, thank you very much. Ya marik chumba warol thambiri ai makhatsa thazaboina ai TONILA da lakchage TONILA hojik se khogi ai ita BIJAYALAXMI na khogi overall oina yang kanda npc haidi phanam na chakhatle haraga so khoi the empower phanam tar still we are lagging behind ne ba aduda ngasi gi samna khoi mitei ani adigi akhoi muslim gi ningol ama anal gi ningol ama yam nungai ba yamna ke haini mathel yam suba discussion ne hai tare masida ina mu khangning se khoi gi ke haini major community ori ba mitei gi nupi singi sotha ba kari krase dum akhoi uba phange masida ina as a anal ningol gi hojik tan women gi status si education da oiro atoba tongan ba sector da kamaina leiri have simasu ya tangai phadana khoi chi punna leimina banina masi yam khangning amtang thambio. First of all, thank you so much for having me on this channel. Good evening and happy International Women's Day. Yam chume hojik 21st century lakre yam di lakre changes yam oi pham thoe adugo nasai madam na haikiba gumna they're still lacking behind habisi oi dabadi natte oi ribne in each and every corner of the world so in my community agi community desu asiguma thodok se thokta su natte lektaba su natte I guess Manipur the tribe labor khuding natraga even Manipur loina mag akhoi gi own problems loina leiram gani haibise isu khangi adu agi community sida kari oibra heraga khoi se hana de karmai noirak pra heraga there was a moment where akhoi bu nupi khoi bu yam torture tawba ko matam ma lakame okay tawki sibai sing na torture tawba moigi blue but operation mayam adu matam do oi kiba nupa sing bo kawdraga phuba and then nupi bu di rap tawbiba matam do di tawra hoi compared to now those things were less and doesn't mean adu huzik power continue to way habadi lay percentage kara budi hoi handa kre adugi adu matam dagi hauraga ngasai gi women rights se haurak pani adu maina ko ngasai ai gi community di matam do da laishu hai busu lairamde matam do da ko I am advanced the world must be going advanced but matam do da akoi bo akoi gi ahan sing hai sera moi gi khangjaba khara knowledge amadu na moi dum moi gi khang bada moi they try their level best to protect the women's right hai na tawrame ko and then akoi se apex laye say anal SINNU rule hai akoi gi sina asina women apex body ne and then
akoi whole tribe tegi anta hairaga anal naga tribe hairaga leye ko Okay. and then student gina muka anal student union hairaga student gina tungan leye sina whole akoi gi apex body ama oire asina kari oibra hairaga moi sina role se housing te sumainga same situation de like taba yade there should be changes at least we have to come up from akoi gi level se kra change tawba tare hairaga koi se kra di ho ahong madi lae and luckily kari haisira hairaga ngasai gi ahan sing duna matam du lairek yam hairam drasu moina kra thambiba nupi gi ko right se akoi busu sumaina tawgadabani sumaina si yaroi dabani hujik akoi domestic violence harassment haibase leite haibadi akoi ngamroina Yes, yes. yeah adum laigini every family matters laigini adu maina laigini adu ngasai adu khoi dusu openly thoktabasu leye ko openly udabasu leye manungda lot na mapanda they smile at outside but they cried inside haibugumbasu like tabanati nupi haibase moigi akoi gi roles and responsibilities it vast oimanbagi ko because family amada she has to take care of the child, she has to take care of the husband, and she has to take care of the family. Again, comes to the society, right? So, magi roles and responsibilities yam vast oiba. Adu nakari oibra hairaga. Madi mabu backup to nang I say mangonda kanam talaisa deva. And sometimes family do na own family do na. Direspect tawba kanda su laye wari se as a society ama oina as a community amoina khoi dum face tawdaba lai natte face ti tawe but hozik pudi hoy nasai gi compared to those days kra hoy lesson dikra di oye but we still have to go more hay sidum lai ri ko so aigi community da sumaina oye hojikti moi akoi se adu matam du dagi dikra di thoklakre and we don't face much of harassment as compared to those days and then hojikti akoi ngasai gi education natradi nupi se magi taunangai magi masagi damak phangnangai lekti haibagi matamduda ahansingna nupi akoi gi education di sida yam kano to kare hayini improvise to we have ko ayam ba nupi sina lairek hairadi property do di see your noigi nupa oigira or kano brother oigira moina sumun ba yae adu bo lairek khairadi nangi lairek haibudu di nang ba yaroi haibagi moigi asigum masina duna we should educate a child we should educate a woman haibase koi se ahan du da matam du da ahan sing duna dum khara thambiye aduga hauzik so koi face taw da badi nate ko karigira heraga when it comes to property that is the main thing for us Okay. karigira heraga gender equality se leite haibwane but in the family Still, it's still lairiye hauzik power ko aduna suppose hauzik ai isamak example tawge I say if example I'm a sibling of 5 already ko nupi se nupi ngak ta nupa yaudaba adu already ngasai gi ipagi property se ai sin nupi oibini na ai ngonda piba yade ko ai ipagi magi manau sing na natraga mayamba sing na oi loi nupi ngak ta ne you don't have any rights to take over the property haibagumba se sum khra leitaba nate leiri aduna hujikti asigumba se akoi se fight tawdaba nate akoi hujiki announce in rule sina ko akoi se fight se kana tawri ngamdri adubu ngamgani haibagi asadi leiri aduga asigi fight se koi gi karira heraga ngasai gi akoi gi customary ngasai asi koi different community oibani different culture different practices leibagi matungina noidagi su kitang slight differences leiwe yai adubu akoi gi sina hujik secretary hairaga chief koi na paye heba any problem already koi customary da dum loishille heba ko so asi gumma matang sida ngasai gi customary da haidi law da chatpa yadaba law da di no it's not a law da chataba nataba adubu first act ko akoi gi customary ngasai khunama ngasai gi you know any issues boundary gi issue lakera nataga village to village oigira nataga family to family oigira simatang da di akoi ngasai gi customary du na hikta anamba loishille heba aduga law budi akoi loina kano kari chat
chatnabi practice idum follow tawe we do practice the law adu ngasai gi customary da su khoi gi ngasai gi tradition nga thaina da gi dum practice tawrakpani na aduna adum chatha adu su chathari okay tonila aina sida khangning ise haidi ngasai gi koi gi tongan ba koi community oibani na kwa chakcha yai thak phije chakcha everything the lining laishon yam khenai kwa basida aina mu khangning ise habadi haidi maitai amagi nupi amagi chatnabi maitai nupa amagi mentality sisu dum haidi ngasai gi koi community amaga community level wise khajik haidi mindset su khen kitang khenaram ko daba male adubu hozik matam amagi leiram baduga akoi anal singna thengnagi be China do at least karamakti overcome tawre haire adubu hozik amu khangning isi edu betar ga di nupa singi mentality mindset sidi kamai leri simasu abidi lemin na banina ani si tuna satmina banina akoi gender equality na hari sida nupa sing sida gyan tahan doi si akoi na phura chairaga na teba akoi je hongba ma changi ba hong doi si akoi ni ko nupa hong doi je nupi akoi ni hong nupa je hong doi ne ba right kari kamai thamning si matang sida de am ningba matam topic mat ne asi gi topic mak se ko tasing na nupa khoi gi mentality se loina mane hai busu yade because there are some men moi asing banupi bu izat tawba honor tawba ko le uda busu nate uwe adubu hoy adubu there is always but adubu karira heraga moi gi percentage se kitang low oiba ngasai gi general measure amaduna moi se overcome tawba ngamda busu oiba mali aina khanbada ko yam tang na udi uze ngasai gi moi se wakhan pikpani aina di dum khalle in my opinion because wakhan pikpagi ne moi na nupi the control tauba ko or otherwise moi na head of the family do oining oibani na nang na tanba yade nupi na tolop charadi moi na isau langba gumba asigumba se yam thokal thoktabadi na ti yam thoeba adubu asigi matang sida Happy lue moi bu kano change tawgada basiko adubu like you said aina nang bu yam yaning ba madi nupi gi kutaloi na leye nupa he basiko because after all nupa he basika dai dei thorak pride di as nupi di dum thorak pani heba so it all depends on the women so nupi aina haining badi ngasi international women's day de aina haining badi nupi akoi na anam base koi gi kutaloi na laibra na sukhale because akoi gi kutana moise how we wanted to shape them how we wanted to nurture them it all depends on them ngasai mama amadu na machanu pa do fazana tambi takpi dradi karamai na mama bu usitlakira adubu mana fazana nurture tawramradi fazana feeding tawramadi that person will respect a woman very true. Because if he started respecting his own mother then he will started respecting other mother as well that's what I feel aduna sidi nupi akhoi gi khutaloi na leiba male aduna khoi son tharoi se hainge ngasai gi right khoi gi voice of women haiba theme du yam chana su chana re ko you give to gain so let us what we have wasted it akhoi tawroi se let's go forward and let's try to feel the energy again and let's build a nation together. Thank you very much. Ai Ruqaiya dong lak jage. Yes. My point to. Ade tu da ai kanom tang. Ade kan hai je hoge. Habidi ngasai gi mama amada macha amada khoi warak pa matam da ngasai gi say for example mapa sina akhoi mapa na ki basna khare hena de ki da ko macha na ki base mapa da aduna ngasai gi mapa sin mama sina macha se sei ba matam da angang sina kari gumba akhoi gi sometimes hausikan di angang sin je akhoi gi kai haidino machin khumba khopa se dum tongna re dana ko ade family ko dingi adum tawwe ba tawba matam sida ngasai gi mapa sina ai nang mama da adumai na tawba ya de haibase mapa sina mapa gi role ma leba dugi matam tu da kari gumba ngasai gi mapa sina macha sina mama sina machin khumba matam da mapa sina tumene yenga ga leitar ga di oh aina mama da haije papa na yare na mari logi doine ba papa na yare na laura ga di ngasai gi mama sida mana tham ga da respect regard to thamo idui ne ba adu da di mama da adu gi du na mama da lotion bra ha ba di mu na tri ba
angang khara chawkhala kanda ngasai gi same treatment do mama da torba mapa da mu torakani ba aduna ngasai gi okay maja ama nurture torpa matamda okay I think both the parents played an important role aduna ngasai gi only mother is not enough right so aduna ngasai gi mapa na su kitang haidi sigum matamde nangna toy do yade yai si to godabni habit ngasai gi kangkhat pa ma yawragadi ngasai oh papa na ai na to si yade haragadi ma ki bide gi to do ne that man mama da pi same respect to mapa da sum pirakani ba yam sing na kanda yum mama pan badai khoina thaina khoina sum tarak pase akhoi noin tara ise yum mama pan badai head of the family se nupani nupa ise chauchat chat pani sigi statement je khoi dum tara lai nupa ise chauchat chat pani madi sapham lampham da chat pani sen tan ba chat pani nupi khoi na imung manung phiju bijam da cha ising thong da lei pani aduna nupa ise di chauchat ni sineba adubu equally hauji kai tawre nupi khoi ma pan thoga sen tale matamam da pung mari manga dagi yum dagi ma pan thok tabdo khoi noi nga si loi ma pung tare ni pam khoi phamine ri ba right sen tan ba chap manare adu bitar gadi kasagi family ma da mama na macha duna mapa na hena ki bisu yawi mama na hena ki bisu yawi sidi mai magi mama mapa ani du ki character du ki makha pole ba adu ita gadi mama na hai du su aran ba pot di ngasai akoi gi ita na hai do kupsan da ba la lagadi la le sigi pot sima ko sumaina leiba mapa da tora kan da nang papa da sumaina to buya de sabadi angang si family du da akoi na pali ba family si da akoi da gi impact se hayeng ugi basina hayeng magi yum ma pan ba matam da adugi image akoi gi du mataw mu tor ka doine ba aduna maruwe ba mama mapa ani gi kaino ha ba se yam noi je ai rukaya da lak jage rukaya khoi gi ai anal gi nupi singi women status aduga nupa singi mentality ju khange hauji oma khoi tonila na share tawre hauji si khoi 21st century si da women's day kari do oi pangthoi no kholi no haibe batang khoi ta bijayalaxmi na thamgre ado khoi muslim gi ningol sing si gi restrictions ji ado kemade leire set padagi cha badagi yam lei restrictions ji adagi hei tambagi thak ta su nupi sing si lairik tambada haidi akang na khara leidana ado hojikti akhoi na su akhoi gi imang si da rukaya awon badi yam ure matam ma khoi na angang uri ngai da muslim gi ningon sing na tawram bangangam ba sing duga hojiki si da di awon badi lakte habdi ya ro yam ure ba adu ba tar su still sumaina akhoi gi पृथ्वी की ओइना मार्च निपान सी इंटरनेशनल वुमेन्स डे काना पांगथोक्तना पीस एम्पावर्ड तौदना इक्वल खोगी राइट्स जस्टिस से फंगदबनि हाइबा मतम सिदा सिगी मतम 21st सेंचुरी सिदा खोगी मुस्लिम निंगोल सिंग की स्टेटस सी comparing with the others women's community what do you want to say Sigi question je hanasu yamna adum each and every year aduga isamang se manipuri muslim pi moina dei pangan lama oina adum mayamna su yam toina hangba hai tare ko aduga ani shobadana mo lari hai biti am laire tam ko yam hai laire hojik yam nit ka pass to mi adegi doctor oi ba engineer oi ba adegi kai hai tare oza oi ba a great profession pai be laire ba aduga family da su mama sana decision making lo ngamba the 21st century sida hojo jima gadum restrictions haidi restrictions higher gadi ta singna muslim nupi gidi restrictions thamise on the basis of parda ne ba haidi you are allowed to do anything until and unless you observe that parda haidi isagi modesty se si fazana maintain tawragadi it's an open playing field ne ko aduna you can choose any profession ta sing islam na thing badi laite masi west ki representation media gi dominant perspective ki narrative ki matung inna islam na thing bi haidana chum lai hibadagi mayam sina so islam na thing bi bani na dum khan bai ta
adugi modesty ki pose is a very controversial topic the singna mu sangning jam mamang the mamang ki chahi the chabu bo matam da ingonda kai hai ta I have faced so many problems aduga ai samak na su madu mada changaga aina justify to bo matam da su ta singna I will not be able to justify because ai Islamic scholar isamak su natte ado ai khara khangjaba du sai mamang di kaino singda topic singda hadi platform singda ngang khre hai khre aduna I think it's a very well discussed over mayam so khangnaraba haji 21st century sida akhoi se karam haina move on tawrei change kamaina purai aduga tasingna akhoina yengsaluba matamda radical changes ti keshu purapa ngamdri haidi change ti khara lakani tamna dum lakani change budi laksu lakaga leidi yes laaga su leidi madudai da akhoi gi ima event singdura thengnaram gata ba awabaga akoina music thengnai ba awabaga di am thing khenare okay ado ai gi isa singna mu ai gi mau singna mu thengna gada bodo ado amu yaptina less oirani ba because akoi gi generation sina muka hani gi leirami ba ahalaman akoi ima event sing gi generational trauma hai tare ko adu sing do loina break taw na bo na ra ani ba kai no da aina wa ki bogumna haidi ai gi inembok na natraga ai gi ahan sing duna wahalaga mamo mada wahan bado adu maina ai gi mo du da ai wahan ninga roi ba kai no da educated ore conscious ore lai haira abanina ai family with the karamaina ichaga mapaga relationship se kamai maintain tawni ai gi relationship ne kamai maintain tawni habse adu no jiti fast paying booming economy so ore globalized world so ore adagi akoi da online gi kaino so digital literacy so yam wang na leire ko aduna pura hybrid participation am oirabanina hojikti I think it's a kai hai tare anyone can choose any profession they like but the thing is that Islam na thing bodi amta laite there is nothing wrong in Islam but there is everything wrong in Muslim societies tasengna society dugi makha pon baneba Islamic interpretation do maduda patriarchal oiba society duna Islam da interpret tawragati obviously adum patriarchal oiba kaino se entrancement se patriarchal gi differences se adum laigani ba aduna society dugi makha poleba ado khoi gi Manipuri society da di tasengna khoi maitai pangan se ichininaw ni na ko hainari ni maitai gi influence am lai khoi da maitai nu pi da sele ba ise akhoi da su dum chile akhoi tai ngam da ya de ha ba se akhoi da su dum yawe madu yaw bu na su oigani akhoi na sum takna Manipur maitai pangan pi sing se hen na sakhat pa gi khongthang de yaw ri ba se nai chek ta thaje da mai na okay Ruqaiyya aina amuk khangning sing asai gi haidi mamangda wari da khoina ta haudraga su Ruqaiyya gi ima adigi aboki abok khoina matam du da len gi ba punsi dagi matam du gi nupa du gi mental status hauzik kharamakti nupa singi mental status su ahong bala am kadra haina khalle sigi matang da di ke haini on ba habasi ngasai aina su thamjagre akhoi hana on gadabane haidana we have to change ourselves first ana masigi matang sida isa haidi pot ani chatmina bada ai tomdana tawbai simaga ani haidi sounds cram when both hands claps together na kwa khut ani khurgan makhon thoena sig matang sida ani chatmina gadi chatning badu effort to kitang handara ka doine ba sig matang da di ke haini Islam khoi gi Muslim ichil inaw piba oi besing sida kari gadi kamai kari thamningi sig matang sida de hojikti am change ureda basing ko haidi Islam gi wahan tho adegi sunna traditions an su laini ba haidi koi gi Prophet Muhammad se Prophet Muhammad is the last prophet ne na koi gi khanari ne ba Muslim singi do magi tradition sing se mana nupi se kyam nu tawrami magi mana polygamy practice tawramaga su karama circumstances the polygamy practice tawrami adegi mana kari chatharami nupa sing ne hoji follow tawya ba samna hara kana domestic chores tawba matamda nupa na nupi gi mateng pangsan ga dawni haidana sunagi traditions ka myam leigi ba ado hojikti Insta gumba Facebook gumba su sugumba reels gumba myam macha sema ga ko ta sing na literate oi eba haidi
even social media is also one of the very liberating space influential of space akoi isamak phawbada Islam gi matang na khangning ba leiraga su wahan thok to lana lana akoi na tama iba angang oi kan da khangak paga akoi gi society du leiriba sing du na hairam paga adegi ngasai gi social media da su thengnari ba interpretations mayam adegi reels da su yauri ba suna tradition se sini adegi akoi na khara pazaba du su khangjaba adegi akhang hai sing si da su molobi akoi gi molana sing si da su hangbo matam da ko akoi na su yam phajana mayek sing hai bi da pai ta si nang na tari du madi lali adegi akoi na su hangba tandaba hai ta yes yes aduna sigi matungina hojikti ta sing breakdown jam lai krema ha negi dominant oiba narrative to adudagi sum chaithara aga hojik kaino hai kan understanding ne balaina da is pa ga nupi gi familial relationship sida Islam na karamaina permit torami aduga ngasai gi akoi gi prophet Muhammad sidi akoi gi kai hai ta prototype ne na khandoi ne ma se ideal human being amane na khandoi ne aduna koina muslim amana nupa osino nupi osino mana sakadaba tradition se jiki nupa Nabi Muhammad sallallahu alaihi wasallam hai akoi peace be upon him hai ne boko se ma sigi phasaraba chatnabi sing se akoi na chatta ga di nupa nupi se nushina na dum leini na gani ba amaga respect tawna leini na gani ba adai du da religion si da culture se si yausala pasida ne ma bera kari se culture du na patriarchal culture oiramagadi religion du gi wahan thuk to phasana han manga moiba adu da ne society da wrong noi thoi se Islam bo oigera Hinduism bo oigera Judaism bo oigera Christianity bo oigera so religion na ngasi pa obda nupi ha lu na tra nupi do nam thura ga hatu ko lo em am ta hairam moi si pungna mag se interpretation da ne ni aduna masigi kaino se dominate hujikti tasing madugi phazaba wakhallon adegi wahan thok mayam su sum tholakpadegi mi singse yam liberated oire singna akoi gi society da su ko pa singse maroina ado ai ke husband wo phaw da go as mama gi chahi da ai je cyber trolling yam to bi ki ba hai tare ko religion gi matang da hai ba matam da nang kana oidana no kari oidana no religion gi matang da ngang manga mi do adegi akoi gi da kainongi muslim sing gi wakhallon da hai tare ko general understanding ma da you have to be good Muslim in order to speak about Islam and am lai khreba ani nang namaz ke am sole nang kayam phabami oirabano nang heta Islam da Allah heta palisena adu sugum bagi pot me am jai thingnei bu kappaga yawe ai nupa se ai thoro ai private ai public space ga ai thoro ai thokning dre ai thingna ba je am ngamdre kedo boi thoi doino kedo boi thoi doino mina ta adu haire ne na makhan handaraga lai duisi kai marangino nang thingna ba tabani you have to be the voice of other people who are not able to come out right thopangam da ba platform bibi da basing do adu bi da nang voice am oi da ba ya de haidana aduna ai gi nupa gum ma yam am su yauri have se je thazabani adu usu ure and I think we are going forward yes okay yam one of the most haidi lucky ones yes haidi awon ba khara di la e ha ba simadi akoi gi ko anan ningol da gi su akoi gi Muslim ningol da gi su maitei akoi gi ning akoi ningol da gi su awon ba khara lak ta ba di nati awon ba lak pa gi achau example se akoi numidang da si da phami se achau example ne latra si su awon ba mane ba latra ga di matam du gi da di ya ba nati ba si su awon ba makhak ni awon ba ha ba si di akoi na thing ba sungam ngamoi matam chang ba chang da du di tongan ba mani natra yam noi ai ita Bijayalaxmi da lake masida ngasigi akhoi theme se give to gain adagi topic sina the voice of women rights justice action haibane masida akhoi aidi sum yeng se ba ngasagi imung amada nupadi chawchat chatli ma moi di sabam lampam ni hai ko ado hojikti akhoi su equally sen nupa sen thokta nupi na sen thoga imung puba dama yaure ba hojikti nupa na pusalaga chani ha ba natte ba aduduna hojik sida ina koi ita da lakningi si ngasai gi khoi gi sigi phibam sigi status se yaurabani na akhoi si yengbada mu haidi 21st century siga women's empowered to sida empowerment sina henman gi dana nupi sing sina lana misuse to ba yaurabra si so mu
yaudro yes empower se to be heman gi da wari ni constitution na khoi da di wari ni nupa ha nu pi ga khaina ba matam da ngasai alimony se compulsory nupa da pi bu si da zum lai ra ba misuse to yes si misuse to ba yaud da ba su natte ba sumain to da na kari hai ni sida lana haidi akhoi di sonjarabi ni constitution akhoi di empower tawri haibagi nama sida misuse to su yaud da ba na si su yawi masimang na su nupi akhoi na forward oina changsal li da sina makna akhoi je mu chingdhana bagi macha amasu mu oiba sima su khara khajik tang semdok pa chumra haina khalle tongan manupi gi akhoi na nupi gi sum tanaba matam ji da comment ga yengba matam da nupa singna pirak me comment da message da kakpa yadaba matang khara su dum yaudaba din natteba mane yam chum adagi nupi magi wari ni aina law na judgment piga da basi da akhoi na thok mob justice tawrani wari ni nupi magi kaino ma thoning da thawdo ma thokpa matam da akhoi na nupi magi masam mana he kathatpa yong kai hek thugai ba wari ni sigumba sisu wari ni tawriba hajik chakhatle akhoi ji sen tan ba thoi atheng ba ko ji phami jiga chana da ba khara je am yauri ba si matang se ita kari kamain thammini akhoi equality right haidana masai ge akhoi si tali basi akhoi na akhoi gi nupa gi haidi nupa do akhoi empower toge haibigi kano da natte ba akhoi na tan ga da base haibidi akhoi na respect haibane respect akhoi na nupa di gi su respect pa mi akhoi na respect pa mi do du maina akhoi na su if we want respect if we want to be respected then we have to give respect to them also aduna aina dang sum pa ba aina de sum piro gi haba adudi that's also a kind of injustice or neba aduna ngasai koi society amana sakhol lake hai ta ga di peaceful society ama thamge hai ga di ngasai gi koi gi respect ma thamna rane adagi koi gi equal right to ma lai rane aduga koi gi with dignity ko nupa su dignity leina nupi su dignity leina aduga ngasai gi koi na nupi gi equal rights ni khangde dignity ni khangde talapa matam da women men also play a very important role ko aduga ngasai gi makoi na play do makoi na lori ba role do makoi na misuse to bodiri adu ra ga di akoi ngasai koi na talai ba myam se mu habidi hanigi uchi da mu hanjan bi pibam da mu lapu do la oi haninga su leite ba aduna ngasai gi koi na give to gain haibane ba adu ta ri ngasai gi itano ji panbi ki ba akoi gi kanu se kari no akoi na gift to do akoi na give se piba khatang na ta ba akoi na give up to ba khar zum mathau tai ba give up to ba se ja kari no akoi na give up to do se habidi akoi na ngasai gi any kind of protest or conflict or thola pa matam da akoi na maira pai bi nupi singsina yamna main role acho ba lori se akoi gi sil gi type ta akoi je akoi gi ke hedino sil loi bi gi wakhalon je akoi thado pa ma thau tai ba akoi na front line da chatla kan da akoi bu ngasai gi sil tawraga akoi na ngasai gi front line da chapa matam sida akoi gi magi kano se akoi na chatli ba objective tu na achumba lambi da sapo ra ga di mu yam phaba oi ba aduna ta bida akoi gi nupi sing se akoi gi some misguided oi su yawe ba akoi even akoi hojiki lairi ba akoi political scenario se da yen kan se da akoi gi nupi sing si politicize tawre ga ai ga lai ni au misguided kan da ngasai gi makoi bu lan lamjing kan da ngasai gi nupi sing sina ngasai yam phajaba makoi na loram ba role je yam na phajada ba mong da mang thopi ba amu chatle ba adigi mu akoi na give up tawdoi se adugi kanu dum akoi na da ta ga di akoi na kari gumba thaba ma tawge hai ta ga di akoi gi apam ba se nupi sing sina akoi na pami se kari no habido adugi apam ba du doina sakata bane ba habidi nakoi si taw ga bani nakoi na si lauro o nakoi si taw ga ne na akoi bu somna kani prom taw pa na ta ba hade ishagi oi ba apam se akoi nupi sina pami se kari no akoi na taw ri ba akoi gi objective se kari no habi se akoi na phajana clearly phajana khanga kan da akoi na lambi do changsan ga dabne ba adu din na tabi da khoina mi khara na leader khara na khangle amne whoever whatever ma khoina noi si tor ka dabni noi si gi mafam si da pung asukta la o si gi kano si slogan si law ga dabni na adu mai na chat pan na ta ba
aduna akhoi asam base akhoi apam base akhoi clear cut ora kan chakadaba aduna nga sai akhoi na give up to doi se sigumba akhoi knowledge se leita bi ta khang de bi ta hekta akhoi hekta changchal laga to basima sima give up to ba ma thau tai aduga mu nga sai akhoi mob justice pi base mob justice se akhoi na samna habidi akhoi na legally akhoi na kanu se akhoi khut ta loction bai ta lo se akhoi na baisan ba adu da after all akhoi je nupi se akhoi ki kari oi ri ge ba मेरा पाइपी होइगेरा अदगी अखोई क्लब की आदि मखोई दुना nga सागी law lady ba rule of law lady ba leibak da rule of law to follow to hanga da bane ba akhoi nga सागी yaningdre haraga nupi to nga sai ta na pan bi ba masam phoi akhoi ge kari kathi jap that bi ba maru ko thopi ba adigi nupa ma nupi ma kaino to me haraga ta akhoi ge kari ba gi kaina ka thopi ba adumai da to base after all who are they moi kai oi ri ge ba adari da tilli ba meeting kara do aduga sigumba gi wakhan jima si give up to ba ma thau tai aduga akhoi gi decision making je akhoi gi samna ha bada nga sa gi kano da budget semba adigi akhoi gi political kano da decision making da akhoi gi implement akhoi sigumba si di akhoi nupi se nga sa gi yam yaw da ba se si yahan ba ma si jo decision making da yaw ngam da ba se tai karai dagi akhoi nupi isa da akhoi da weakness point ma khak lai ri ba even akhoi gi maitai gi dharma da akhoi gi su tauranga dra khang da even baton ma taurok ma tam da nupa gi maming da ai gon da tauraga de ai nupa kai nang on tauraga de nang chatloi ha akhoi chatloi ha kani ba si gi concept se sum lai gra bani na batu ai gi ai na chat ka da pot akhoi ni chat mina ya ba se ai gon da taura so amhani mangon taura so amhani dana ado si gi matang si da kai ni imung si da akhoi gi right irei leite adum si gi pot si ma lai bani na ne si gi chumba asoi ba macha mayam si lai bani na wa ma ta na ba matam da hey nam ai di punna ta nau hai bagi mota na pa gi ayaba laura bra hai bisi hana hai ba na ma gi ayaba gi si gi pot si ayamba yes si gi pot si lai bani na politically nupi e khoi se kakhala ka da ba se khara wat li ba imung de han sem dor ka da bane bisi mane je ai gi mane bi ne ba ko se haripriya se ai haripriya gi kano ma thop matam da engona paton tor to se haripriya na ai gi min da tor oi ba na tra in haripriya da haripriya gi husband da mai maming da tau gani ba khoi gi chan bi da aduna sigi se si direct aingonda hairaga na ai ga husband ga suma haiba akhoi gi so ai nu pai sai to era ga ai nu pa gi hapani aduga and wife na adumai thaba mai tong adugum ma le khoi gi da adagi hojigi ta na yum dagi horkada bani haiba se nasai gi akhoi gi yum dagi horapasi da law do riba role je kana na law go do no haiba matam da mama sine ba number 1 adai nga sai gi ai icha no pa ma ga nupi ma ga po e adai no pa ma ga nupi ma po po matam sida ai nam ki mama do ina haja ki nga sai gi ani do man ba mi yeng da bu chau yuk na yuk sa khena ba do ai gi ina di yeng e bu ko ado ai khoi gi inem bu khoi gi kano da di generation da di yeng tre ba aduga nga sai gi even ai gi no pa na ai gi samgong glass ma por ko matam da nangi nupa tuna nangi seba to holi kai gi no kaina haidi something adugumba le adugumba ma adu akhoi mamangi generation ne bado akhoi generation da de to roi ba to su to dre ba haidi ai jan nupa kon phengal li ko kon pheng ba hei adagi adumaina de yum de ma hora ni ko adagi nga sagi political gi kano to akhoi policy da policy making sida akhoi nupi gi issue nupa na khangda issue yam lai ri ba ada da de adugi issue mi am da policy making adai nga sagi sigi kanu se ja sigi making se nupi ya hol no ba ya hol da ta ga nupi gi issue do kamaina kukhala ka doino adi kamaina solution pura pangam doino ba da ta de nupi gi issue de nupi na khambani na nupi du na mai solution do pura ka da nupi ya hol ga di adugi kanu to pra fail oi doine ba system du ma aduma le na de gi mu nga sa gi khoi 2026 na la pa se de da khoi digital gi se yam na sakhal e ko aduna khoi sustainability da mu lak se ge aduna khoi nupi sing sina lauri ba role kitchen da gi hora kan da akhoi gi cham thong ma tam da sa gi akhoi akhoi thongi ba sak tu ne ba icha sing sina sa du se ado nga sa gi icha sing se akhoi indigenous ki oi ba hai ta re ne ko akhoi thongi ba se akhoi kitang akhoi isa gi pothok se sidai hena focus to raga
pijabase tamba organic oiba adigi kitchen gardening gi sima tamba adigi khoi nga sagi kitchen waste me amse akoina garbage hundoki bana tabida akoi compost kum bataw kan adu tagadi kano to amot patu nga sagi garbage hundofam da su minimize oni yum tong khudingi composting to pa matamda adu tadi akoina nga sagi chemical fertilizer su season na bagi chang yam handharani manure oirani adigi akoina yum da thabada nga sagi akoi essential da कोई मरो इन पापी नाकुपी देगी याम मा लेदन कोई युमदा थाबया बा किचन गार्डन दा कोई मचा मचा कनो सेम सेम बगा सु गमला गुम दा सेम बगा सु थाबया बा अदुग मम याम दो तोरगा अदु देगी सु फन्यामना काना बा फंगने खले दे कोई ना बाजार देगी लेई सिदे कोई मरो नापापी नाकुपी जे हु नोस मोइना थाजली बा केमिकल फर्टिलाइजर म्याम दो हेल्थ सु हेल्थ हजार सु ओइरा पुको अदु ना ngasai सिगी मतंग से म लेरे अदगी आई सुंगांग लेना तो जानी okay Changsar ke ngasai gi extension oina midam na haibi ribo point khara sida ina khara add tausaning ba hai tare akoi gi ngasai gi maina pai bi gi matang se akoi historically yeng ba matam da colonial gi period to oisanu adagi hoji hoji lei ba patriarchal di patriarchal se ta sing na leidre habadi yar khadi leiri boko entrance tawraga ne lei ba chahi kaya ma generations kaya ma lei akpani heta phukto lok thok pu radical oina heta revolutionary oina lok thok pu se ta ngamoi ba aduna adugi entrancement oiriba pot se akoina karigumba address tawge hai taragadi akoigi ngasagi maira paibi singse international platform da su ta sing example amoina bu launari ni akoigi maitai nupi singse maro oina maitai nupi gi thauna adegi makoigi economic anonymity hai tare yam phajana ima kaithel ga je laidana masidai sida maitai pangal nupi singsu adegi tribal ichini now singsu loina mak makoigi economic empowerment hai tare sita sing yengoraga di manipur gi case se sigumba sida puthora akanda ta sing example amo oina international platform sing the long nei ba adu conflict se adum hana dagi hauna manipur se hek formation the indian gi union si the join torok pa dagi hauna adum koi conflictual period hai tare ko adum khara adum amu nemdani amu wangi amu nemdani ado koi handak se 2023 da conflict thole si tholak pa sin maram moiraga akoi gi women's ki movement se ngasai mem na haibi ki bdo politicization torok pa da makoi gi aseng ba masak phazaba pose tasing hijack tawkhibasu yaweba because of the politics aduna maira paibi gi leadership se sida aina haidi recommendation ne haiga drana traga suggestions amani haiga dra akoina section pamsu thoiba akoina nupi gi voice oirabanina akoina ngasi muk phaminari se phauda akoi se resource person amoina kaigumam ni ngang ngam mani na loin thola inga hataneba mayam na su platform am pibili neba adaida akoina leadership oina leiba matamda akoigi American gi akoigi scholar sing Judith Butler kaina haiboko tasengna right to protest tauba assembly akoigi mobilization taubase tasengna performative khaktangi taubasu leiri symbolic khatangi ngasai gi mem haiba rallies ki dharna gi tauri singse si performative akoigi kaino ne ba theoretical lens ta sangjal akanda ni ko in haizari se action di yaw da ba ngasai mem gi action si da la ka doine ba performance oina adum chatkhiba aduna performance oin chatla kan sida madugi kai haitare presence politics of presence haitare present oibado adumak si phawbada you are present there physically present oirini na khalli neba adu protest to yawrini na khalli neba but tasengna substantive oni yenga akandadi ai yawrub do khaktang na loigadraba loiroiba ai yawrubado adu khaktang natteba that is the first step mamam leiriba khoigi gender gi oiba stereotypes mayamama gender norms mayamama laws mayamama thingnarakadoi leader women leader amana thingnarakadu problem mayamse aduna first of all akoina yeng doriba khoigi Martha Nussbaum na ko mana feminist kainone ma se scholar ne ba mana khoigi narrative imagination na concept am yam phazaba concept aina ngasi sida pusalani nge ise kai gino ai kanda ngasai gi mi amana natraga nupi amana wa ba se magi khongup se tunga kanda haidi madam gi khongup sida aina tunga kanda madam gi awa ba se khangdui ne ba antine na list adu taw da taraga di madam na ai gi awa ba khangoi aina madam gi awa ba khangoi ba adu ai khongup tong ba hai se wearing the shoes of the another person hai se si pumna mak se kai da la ka doi na kanda empathy yauba feelings emotional oiba sympathy leiba aduga critical judgment leira kandani aduna aina hainingi je khoi gi ima event sing sina
Manipur ima leibak haina haidra wahida di Manipur ima leibak ana haiba Manipur ima leibak sida yawrise community khuding makneba loina mak yaweba masidai sida maitai pangan khak yawba nate maitai khak yawba nate naga ijininaw khak yawba nate anal khak yawba nate loina mak differences mayam do ado mamangi women's day dasu yam phasai haidi loina mak yawraga daksu haidi akhoi kaino se loi shui ko aduna sigi wakhalon se tasengna Manipur da su loina reflect tawhaningi aduga leiriba ima event singsina su tasengna ngasagi narrative imagination se punna sagat minara akanda ngasagi political reality ma tholakaduineba akhoi punbagi wakhalon haiba ma apunbagi wakhalon lakpase madam aigi wakhalon dadi tasengna mak khoina ngasai khongup se tongsan bakanda haise migi awaba se udragadi khangoi doineba migi awaba se urani empathy social judgment mayam critical judgment se karigi damak tama smai wari no aduga ngasai gi madam na yam phazaba madam gi approach hai tare ko ai yam yaning ba hai tare madam na ngasai gi khoi gi leiriba diversity se sida muslim nupi mana kari face tawi anal nupi mana kai face tawi smai thammi se kai gi no da ai mana face tawaga madam na face tawaga madam face tawa yam khenani ba aduna respect for that diversity aduga tasengna representation tawrakpase mere representation khatang nattaba aduga voice pibase si khatang nattaba akhoi ju tasengna kai hai tare real oiba policy making da policy steering da policy formulation da adu sipum namak se it will be possible kai affirmative action yawda diaroiba positive discrimination akhoi gi reservation policies yawda di adu reservation policies ebo pass pudi tawkhre adu masi implementation 2029 ni matung da tawrani adu sigi matung da kari lakpano haibududi it's worth to watch it's worth to watch Tonila, aina hausi amu khangning si ekhoi si sai ekhoi ki thaina mamangai da gi ekhoi awon bala e ahong bayam la e adumak pu ekhoi si ngasai gi domestic violence harassment si taseng na mak masi pura muthat khrabra maru phukna mangrabra habadi mangdi ekhoi adum social media da su ui adu janatana adum tongan manupi singi wari su dumak leiri sigi matang sida kari haini nupi sing sida ai si nupa mana ai ngonda madi tauge na intensely my mind du da set taw leira bane ba set taw leiba mi du di nang tauga nu haiba yaroi ai semdok pangam ba mi ma adui targa di nangi mindset tu nang adu lersu nangna domestic violence mana tawrakadoi ba mana piga do harassment sidagi matau karamna aina tawhalloi da ge habisigi matang sida Tonila kari kamain thamni asigi matang se haipeti lugidi yam laibadi oiroi because sudden change haibasi so miyama gi habit change haibasi no mother Rome was not real in a day it will take a lot of time aduna khudakta own madi ngamroi adubo like you said nasai gi nupi gi role se yam vast oibani na ko Lan thokpasi si nupi gi da am thokhan le haibusu leye peacemaker su nupi da khutta leye haibusu haibani na so nupi haibuse ma gi role and responsibility se leitabadi na tiam leye adu na ngasai gi adu gi mindset divert tawbusi su nupi ngonda hakti leitabana na ti leye ko and she can do it but the thing is that ngasai gi matam di kradi changani changdabadi yaroi changdi kradi changani adu in our case ngasai gi ai gi community sida kari oibra haraga yam changes si haipet lakrabane akoi se ko kari gira haraga hojik pawa akoi nupi gi platform se koi di piba su haurabane hojik noina anta hairadi the whole anal people includes haibadi adu da loina nupi su nupa su angang su ahang su loina yaukre ko aduga anal SINNU rule hairadi there will be only women nupi khakta asi se hek pokpadagi anal SINNU rule akoina lobuse hek pokpadagi koina
Sidri Pau Haidi Haibini Dubo 65 years of the Hoseki Constitution lay Nupi 65 years Pau Sida Labis membership fee low. So see membership fee Karira Heraga Horanakogi, we are the umbrella of a Naga Women Union Manipur. Akogi Matakti Akogi just a part of I represent I'm just representing my community, which is Anal community. Adubo, I am the umbrella of Naga Women Union Manipur. I gi Horan Matakta, I gi decision apex ama amuka lagini haba. Adu na nupi side tagi ko. So adu da kogi membership fee se chale haba. Ngasai gi hek pokpa angang dagi ngasai gi 65 years of age power. Adu di it would differ from community to community oigini ko manare. And then there are lots of communities here in Manipur ne zik hairadi noi kok sung hau pasu yai yam mani na ko. Even Chandel power the 11 12 ne. Imagine the other district so yam lai haba. So adumai na oidina koi se hojikti changes se am lakrawne platform su piba hore so neina anta ka uba kanda anta da address ta uba kanda akoi no pibusu matam piye ko the good part is akoi matam piye and then ngasai aina property gi hydra asi gi matang sisu I think mostly koi tribal gi kano se dum haipeti khra di manabane culture gi practices traditions se ko adu loina mane have dim ko yadaba ngasai kitang mai differences ti lakani heba adu asi gi matang da su ahong ba khra di lakre adu bu ngasai gi full fledged oitaba and then asi gi privacy namuka alka sagi customary privacy na muka tunga noi ba khoi gise ko lo di khoi deny kar su tawba ngamde we cannot this one also adu karira hiraga akoi ngasai gi customary lo ngasai gi macha masu gi family matters ki dudi lo da chat so those things we deal with the number tribal mostly tribal loina managani khale aduga huzik student gi medal the lakpakan student gi dumai le so changes se dum matang ur id ukra urakpani na so I'm like feeling very proud kari hagini ko atopa gidi khangde du ngasai gi ai gi entire family do the changes laibani na aduna okay there is still a hope to free haiba tare ko so ngasai gi madam na haiba gum na ngasai gi adu gi changes su maybe very soon laktabas yai adu bu hauzik koi gi generation koi gi era sidi yam sensitive su oiba adu ga humanize su oiba aduna ngasai gi social media se su yam wang ba influence ko yam both side marriage and demarriage se yam wang ba matam le ha ko aduna possibilities still like the one day so I hopefully it will work out very soon maybe never know next year see the pampakanda maybe changes action no ina sana se topic su khra nungai han se ba ko so adumai na oi okay yam nungai adubu ai gi point of view kitang amuk thamge ngasai gi hauzik se khoi gi domestic violence harassment I just nupi angang gi thabak se sum khara tawrubani na ko rukaya ita nupi sing si automatic phone call se akta yum da lakpa makhoi gi wari sing se tarakan da ne ba domestic violence ke harassment se suan handa de se kangi ji si handa da bagi maram je moi gi wari se sum tarakan da ko tara ga makhoi gi wari se tara kan da mi matai manaw ma hekta khoina angang no bi po ga lemina ba ma haidi khana ba ichi ni naw ju khanai ima ipa su khanai husband and wife su khana da ba family di yaw roi ba si di part of life ne ba adu makpu nupa mana nupi am gi mathakta violence to ba harassment to ba ha ba se lepte ha ba se ai ina ta la iba nupi myam sina sakhi ne ba alga masi akoina ngakthok ke hai taragadi ai ihayam haiba ma mathau tai ai paisa thokpa mathau tai ba self reliance paisa thokpa chen nai se dunia se paisa na chatli ko only 5% ka tare paisa na ya ta se right very kai no da icha nu sire paisa ni imai pa nu sire paisa ni adigi mi ne respect to hon ge paisa ni paisa ji yam na maru we ba aduna isa jin pi sing si da in hai bu se nai phajana tamu chahi sudana chahi 3 tuk ta mayum pansalani adagi di magi nupi du di angang poksan gragani ngasai gi
mioi bai si de khoi di hormone na sina sana ba lila ni na masagi nupa du di khidang ma pan thok raga nupi khara phajaba mu bada pa mani family problem thola ni nupi do like chu he hok da paisa chu thok da da gi di thok lambi do lai tra bani na mana sung chaning da lambi ma aran lambi da situation na compare to ga dum chat khi ba adu tar ga di ai isama tik cha se ba ai paisa thok se ba nupana kaino maharak pa matam da wari ni loin khanau loin khaino nanga khaiga lu ego fit tau haiba na te ba ai se akhoi gi nupi khoi thaina ge halna hairam bada khango nupi ai se akhoi nupi se khang gi object mo ina udro adudi hoji khaba dum tawi do si bo si wari ni khang ba na ba malai u gi makha tha badi patta bani mi makha tha badi na adu gi makha tha bani patli limit haiba ma lai dana mioi bagi limit haiba ma lai ba sigi limit se lanjal agadi madugi limit to lanjal ko matam da ai se kamaina hingau ga dagi ai taragadi ai independent oiba ma mathau tai financially paisa thokpa ma mathau tai ba adugi makha ta badudi ishor gi lila ni adum matam na pugani ba sum mayam sa mayok na gi hai taragadi nupi sing se mai phajana tamhaninge akhoina tammi ba hai se ultimate di paisa on thokadoi ni natra aduduna paisa hingba da paisa changi aduduna khoi ihei phajana tamba ai gi wari ni ai ina haina ba jaga da paisa thokta ba ya su ya de ba adu iba ta ga di masagi nupa sing sina su khara khajikti masi minimize tor kani haina khalle ba adu da na tana akhoi gi ira si da budi akhoi na imau ot pa kai du di thajadre wari ni understanding loi leina ga male ajiti sum yeng se ba manem bok amana mai mamong na tawbada di da sawe ba masani ngona la ga taw ni harau re manes ai gi ya se phakre da hai som da di mai masanu pa na tawbada di ha ai isa no pa se masi mau se la ba da gi loi mak lai gre kon thingan le sa thon sigi ko se lai re ha ba adu duna semdok pa ha bi yum da gi ai na icha yo pa mata da khoina ngasai oja Bijayalaxmi ne jo thambi bado chak thong phau chu do boiro sen tang bado boiro lokhak pheng bado boiro phi shu bado ro chama la equally se icha da su nu pan pi khak ta na tawra ga di hayeng akhoina takpi gri baduna hayeng magi mayum palak pa matam da ma family kai roi baduna mai nu pi do la ne ngasai gi point namasu nupa ga nupi ga na haidi domestic ki oraga di nupi da na sum namsan base sigi differentiation je adugi mahuta akhoi gi kano nupi sing sina oisanu adagi ai gi partner oiriba nupa sina oisanu ko survival skill lamani na khalan khraga di adu akhoi gi baba je lai bam phai bu ko adi college jo za jo aduga ne nupa sa nupi chu chap mana na survival skill ne khan ga dong ni noi ji kai guma island na ma da tawa lai re khalo ba nupi na chak thoma ngai lai gadra isa nupa si da akhoi gi yam da inau ba da hai ba ko akhoi ba na yam ti na hujik ne hujik ne yam na mai chale ba ne akhoi sum yeng se ba nupa na magi nupi lai gi da ba matam da yum se kana na pan bi ho tu no nupi ma thijin dire se haidro kai no da ma nga sai gi imung do ma pan ba haitre pu ba ngam dre ba ha ade akhoi di nupi di nupa yaw dra su sen gi awa ba da gi society gi minok ma sha di yam phangi ko nupi mana adui tar ga su imung ma di ma lep pa ngam pu ba ngam me ba sa tor ni ensang yon ba ni khangde chini da che hon ba ni khangde kaino ma jugali chapni khangde adi mangam na ba khona na kani ba pi gi de cha do ma da yung na ba ngam na ba on top of that ma bu ba na defame to ko society na adu su nupi su adu su benly nupi na nupa na pakha oi ba di adu me assassination character assassination leite ba nupa na oi ba di atopa thi ba di second wife la ma remarried to ba matam da di society na hai se imung je kana na pubini nupi ma yaw draga di ma imung se yum oina pala roi hai ba nupi na nupa second marriage tau se ba magi masagi widow na traga divorce ye mana kai hai ni mana policy sex pa bagi ni hai ba assassinate to lakra mam policy adu da oina ui ba sex ta oina sigi pot sini ba body gi kaino ubi ba to sini da sigi sigumba mayam se khoi ngasi khoi si yong na mapan thok na sigumba wari myam pu thoga ngang ba ngam isu di sisu ahong mana te ha ni yaroi ko yang wa adu bu akhoi je mama ni mache ni kana magi loina bi ni natra adigi machan ni mache ni adu bu khoina
nupi moina nupi kano si yam chawi dubu ha khoina sum tabji nupi khoi ising ni haisi hapu patra akai ba hape akai ba phajaba da hapa da habadi lairik phaniam hairo phaniam sak phajaro phaniam na nungai yai phaba dagi tawra ka su nupi gi punsi se nupa na lepe haiba maka sigi amakhat leiri ba khoi sigi pot sine ba sigi pot si hayeng akoi na sigra matung da awon ba maga dila kadra akoi si phaniam pharasu nupa do na phalam da ba nupi yam phatta ba nupi ma nupa phabam na logi ba ma se sarga dum kagi yam phaba nupi ma nupa mawong ta da bam de hek yum pal ba ma ma se noro ta gungi ba sini akoi gi adu du na akoi si sen thok ta ba de akoi lai hai ta ba de ai gi voice raise to bangam da ba si ai gi hak ni ai gi right ni ha ba si koi khang da ba de ba duna akoi ahong ba se koi purak mina da ba su ya da ba ni general public ta ko phoi ngasai gi si ai kano da ma khatang si yam na marui ba ne khanja ba habadi akhoi gi hojik culture roina chatna re yam sing na hara kan da akhoi gi kano se alcohol adigi tobacco adigi akhoi gi kwaja da cha ba se marui na kwaja da che nupi nupa angang pakhang le sabi khak ta bi da kwaja da che na kwaja da digi hendo ga mo akhoi gi talap se ta hajen bi se yam tawe ba ai gi ma mak ta da adum asmin nupi akhoi gi si talap se mainly cha ba se akhoi gi labor class ta leiba kam bus ne hena chai akhoi gi kano se khara lower khara income da khara wat pa mi sing sina ka hena chai ba keno moi awa po thari ne ai aduga nga sagi aina haijan ningi sina nga sagi kwa zada se hojing matam da lupa ai kya kuntra ma bi da kuntra ni phu ga pi kuntra ni phu yang ke mai pirang ni ko ado kwa zada se sa ba se ai wa khanda no ma da kwa zada cha ba mi mana amma khatang de cha ramoi at least ahum lang mari yam da ba minimum da ani phau di charang gani ba adoi tar ga di nga sagi kwa zada sa ba matam sida akoi gi kano se akoi gi ai income lom da hana lak sage ko habidi akoi na nga sagi ai na sagi kitchen lom de gi so hobo gi akoi compost ki matang am sa hijack re ko adona akoi na nga sagi textiles da hai tar ga so akoi na isagi kano se potho me am se akoi gi phi se akoi gi mapan gi sina ta ba akoi gi weaver sing je support to boina manipur gi akoi gi imai ben ichen sing sina sari ba phi me am se akoi na chet ba si gi akoina economic kan na bani ko akoina hon ari se sima lai re adegi mo akoi gi isa gi potho me ama akoina nga sai gi mapan de ko se economy high blockade ama basi blockade ama tor matam da akoi chara hen de da khai ba inflation rate si mi atopa lam da akoi gi tilhau da lupa setra nga kun mu pi da akoi de se jani phu yang ke 70 80 te yo doi ne khamena sin ba ka se lupa chama yo so dum yaw bi ko ade tar de akoi je akoi nupi akoi je isa se self reliance oi ba khatang na ta bi da akoi na self reliance oi kan da akoi community me am de self reliance oi ra atopa da depend to da atopa lam da aduna si akoi na yam kan na si som na kan da akoi na focus to ra ga akoi gi economy da de ecology gi chu imbalance me am la eco chemical fertilizer me am si da yam sang na anam na loi khang na ra ba ngak ta ni yam sang na cha cha roi ga adai du da aina zada da pusan jara isna kari no ha ba matam da kwa zada gi mana se akoi manipur gi nate mitha mana se mapan de gi pusale ino ba adai tar ga di ngasai gi akoi de gi chakhadori ba economy me am se mapan da chakhi bu se kwa zada sna kyam yam chanam doino ba talap khangde adegi ngasai gi akoi gi kari ba no gi zada kari no kari ba sajan ga ne ga leibu do yes khaini do adugum se sajan ja ina sung khan ba da dom mai di yam bureaucrat ta leiba mi phau ba cha ba dum ure ko ram chai ba ado sigum ba chari ba me am se na akoi gi economy si ju mapan da loi pu thokre ai kwa zada da example ina picture age kwa zada si akoi gi no ma da se lupa yang khai ha se ba yang khai to 100 ne ba charam doi se adu ta ga di akoi na se chahi da pathora se ba lupa yang khai ji chahi da pathor ba matam da 35-40,000 tai ba adu da di individual mi amana 35-40,000 je chahi amada spend to rakta ga di mayam se chara iba paisa me am ji mapan da kyam chakhar gi yo adagi mo ngasai gi magi adugi saving do tau ta ra ga di saving pal ise saving do tau ta ga di ai gi isa gi tuition da su kana ni lai tam da su kana ni ai gi imung manung gi ho ba men na ba da su kana do ne ba sai 35-40,000 do per annum da karbar ma tawr su ya karbar to su ya ne adagi mo above that ai gi health ta ai gi isa da chola ka do ba mayam se
ngasai gi oral cancer me am la ka doini esophagus ta la ka doini adu ta ga di ngasai gi cancer je la pa matam se da mu kamai to gi ha kan da ai gi icha ai gi ima se nar e na tra ga ai gi nupa ai isa mak se nar e ha ta ga di hingning ba hinghaning ba ko bani na adu gi layeng na ba khona ba nupa property are se ai gi lam nung kari ka loi jon thok ta na kan da ba hana ka da kan ba ngam ra so mu ngam moi do ni ba adu ta ga di ngasai gi akhoi na akhoi adege mu sidege mu to sathi bu jeng kai na akhoi infertility rate se yam wang khal e ba infertility rate se wang khal abani na akhoi je hoji population je akhoi gi hoji population je bihar gi kano mana district amana heli bani say 33 kano guys million guys it's nothing compared to other big cities of India nata adu duna nga sagi akoi infertility rate se nema abani na kadar akoi gynecologist una bachalani ade IVF tawna ba hana ni IUI adu tawna ba na bada adu di costly oiba icha je akoi na poko de se thaina de se je mapan dara ga pokna mi ni akoi ahalaman gyam da ko hauji ti ai su icha ani khatani ko po ije Hujikti ani ahum dei so henadre family planning ahum ko 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 sidi ya amazani hainang ne ba yam gre adu ga di akoi gi population si jo hanara ni adegi ai isa mak si jo ai gi kano si ju zai health hazard me ama ai sai gi akoi gi si lam tu je yon ge na ko chat chat la ni ko ti thi dan hairi se nakal chum de habana te bam chum me ba ko adubu mi ji sakhena bai matung ino wakhalon si chaning badagi thakning badagi wari ni thum khara yang chaning ba khara wa na chaning ba amta mana damni na masi sarkar na lokhat kada ba kano ne ba thingada bane ba si mane thingada bane ba adu thingdri yolamni na wari ni adu si pusala matam da pusala matam da sigi chungja cha no habna ta mai limit ama thambadam ne ba habidi nasagi sigi market se to matam da nangi si 10 kilo dagi na pu ba ya adagi asai agadi aina yam haijaning bam na khoi angang sing se school gi angang sing se college gi kari gi mayam se khoi gi pan dukan lam ta je loi phange ba sigi mayam se adu ta ga khoi gi school gi college gi magi kano da area da khoi gi 100 meter bu hai ma lairi ni adu gi kano sida area sida siguma si yon ba yaroi na athing ba ma thamba aduga mu chahi nauri ba ngang sing sina si se khoi churu leiba la pa matam da nang chahi kano da chahi si sudri ha daga khoi yon da na ba gi sam protocol khara thamma ga di siguma se khoi thingba ngam ga dra na khale duna yam watli masi gi se khoi gi haidi masi kwa ko kum thana di yemudre adu ga implementation tawbadani adu ga sai action do action ni ba even akoi dry state leirambadu hauji akoi airport road yengsine loi mak masi liquor kano sales haidi nupi nupa mi gi life ni mai pesa na thakpani akoi gi thobudi leite adubu problem ding asai infertility gi matang la matam da ko infertility gi matang la pa matam da khoina thengna basi masai gi ma si gynecologist tanarani yengba matam da nupi si da soire harasi ko adagi di nupi si magi nupa do gi mama do na di magi generation ulhaning da bani na atopa nupi yenge ba family do kaidra sumbagi course mayam haidi jarda saba ngak tan oi ha bai no na te dubu percentage to aduduna masi ai isana masi phai phatte ha ba je duga tasengna masum mayam je tohan ge haragana sarkar na implement tawrakanda masidagi na si yade khote dagi mi chakhot kraba mafam dadi dum jurup thakpai ju beer thakpai ju mi gi chahi gi matang akhoi gi dadi du laitre ba sidi sarkar na aikhoi even CSO na tawda su oiroi ba sidi ai di ngamoy sigi se aina sum khanja bada aina akoina akhoi gi ngasi se TV discussion aina hoje pan haidi puthok charai be chiki kano se maram je habidi sidi ai isa na gyan ta ga ta mane ai isa na gyan ta ga di ngai gi thak se akhoi jada thingi ne na matam ma thingu matam dal pa cham ga yobu yobu dana jani ga yobu yobu ho thinga go in tang khat pase aduna ngasai gi thinga ga na hena akhoi gi hena chaning ba akhoi gi chade ade habi gi ta akhoi gi addiction gi ta nam na ta ko akhoi gi lupa lising pira ju ta leira ga chabe gi keno ma leiye ba aduna tam covid ki ta thengna gi ba charing ne ba aduna akhoi isa se gyan ta ma change ba aduna isa se gyan ta han ba se si yam mathok tai ba aduna ngasai gi akhoi gi keno se isa da injustice ne ba tawri se ado ngasai gi si chara kan se da ai gi ngasai gi ai na chara ni ko ai na cha ba se uba matam ai cha na urane ba
aina yu thapo igera se kwajara chabo igera degi drug chabo igera ai chai shu kamai ni cha warak to no duna adu utar gadi papa su thai mama su thai adu haraga ai cha sing su gyara boi ning dar mu su thapi cha bi tor ka to ne adu tar gadi kai no khoi na destroy to ri se akhoi generation je khata na te ba akhoi ki future generation su yaung na khoi na mang hal la bane ba adu tar gadi akhoi ki generation je sidagi semdok pa je mathau tai ba ai na semdok tragadi aina kanana ba semdok to se aduna isa sing sidi aina chinna aina advice to bu ya ro ba aina to ri ba po se moina ma to tam ka ne ba practically u se sine ba moina ma to tam ka seeing is believing yes seeing is believing adu exactly adu ma ne ba moina to ba to se aduna akoina justice justice hai basi ga sai akoina women khatang da women empowerment da adi right da adu da to ri se si se akoi gi ga sai gi aina ai samatik sa da bai sai gi future generation da injustice ne to ri se aduna akoina nga sai gi kanu se biofertilizer ki matang do se yam depends ani ne do matam je le shalang do mandre aduna akoi gi climate justice ki si matang da su ko hoi sustainable development goals ki makhanda sigum ba se yamna kanu to ninge sigum matang da su ko akoi gi farmer da su akoi gi hana gi traditional way of agriculture habidi akoi gi kanu urea adegi si chemical yam urea tai hapsalaga magi low do pharani habigi dugumba believing khara su lei bako dugum je ketang koina si myam je kam kadai degi kamaina semdo rakadege hab kan nga sai gi literacy se like si dai si loi mang lakani ba aduna nga sai gi war matam da bawda like se tam da ba ya de and akoi education in emergency hab adu bawda lei ba aduna education is the main solution aduna nga sai gi akoi gi climate so akoi gi ahom me amam lai da na ba ko se manipur da aduna akoi na ji ai gi lam ma gi lam che kuki gi lam naga gi lam adegi maitai gi lam na si khana ri se si akoi gi climate sina loi chola pa matam da akoi je 50 degree sara gan da pumna mak ta loi kana lo pumna mak ta loi se to ga do nga ta ne ba adu da de akoi na ji akoi gi common goal se kai no ecology da ecology se akoi kan ba environment se kan ba aduna ji environment to ina focus to si adu to minasi adu ga akoi punna akoi chigi fight to minasi aduna akoi na women na logo da role se nupi mi am se akoi ithan da to ragati akoi je weak oi ne ba aduna akoi nupi sina loina ma united oina work to ro matam da no power can beat the power of women yes aduga sida matang di yam kuina lozar kainogi akoi gi IDPs ki women sing se sisu si conflict sida akoi samak na mit na uzaraba do ko atagi matik agarbati saba bu oiro adai de moina sida moi gi livelihood sustain tawna bu khotnari je ma moina thengnarum doi se akoi gi pregnant oireng khallo moi reproductive ki kaino je access leira moi doine ba adagi health care services mayam se hasan access to bunga moi adagi mayum makai bu do aidi kang khong sai rabani na magi family do kamai handle tor suicide cases mayam mo so khoina ta khrini ba aduna aidi ngasi gi international women's day je makhoi da oina dedicate tongning bodo haiti moi ni wa cham chum adagi si por kana se apoi gi madam ko yana si pu thopi re siam na ka ai je haiti remind to bi ra pam ngai jere habiti ngasai gi apoi gi se kana gi achen na apoi gi meite ga ko gi ga bola kan 60000 ne ba mani adu ta 60000 de relief camp ta lei ni ada relief camp ta lei ta ba mai khara atop ta lei bisu ko yaw adu yam minimum kana ta ni leram doi se ko adu ta dinga sai gi newly married me amam su yaw ri ngasai gi ai kana ta relief camp ta lei se wa na thina do oi ba su yaw ra ka dini relief camp ta lei re ba lu hong da ngai ba do relief camp ta lei ri do adu ta ga di mai gi family ka mai na sem gani mani adu privacy haiba ma lai adigi nupi gi issues me ama gi challenges me ama lei ri ba me am se hojik adu dum haide undermine to ga lei be tap ta lei re ba hojik se adigi mo sigi marak sida aina mo nu yam na nuai jeta bana ko gi handa ki ko gi sei da lei gi draba me ama ma ge de compensation se pp gre ba adu bo ko gi missing gi me am se de hoji ba da compensation pp dri ba missing gi bi se hi tare ngai ho hai ba se hi tare ngai bi akogi se some special kanada di akogi kanada akogi
environment mangi base sigi di akhoi gi tongan ba mokhi rule khara laiba haide mokhi gi special consideration pi bi bai tare ko adu gi special consideration pi base akhoi gi atopa lam da pi gi ba akhoi gi moi tsunami ga thoki ba adu gum ba da pi gi ba laire ba adu akhoi gi di nasai gi ai se akhoi gi missing gi da souls gi da chu ai se kana president oina lejab ni ko adu so namushu pu souls ki akhoi member am su yaura ga su lakhre da ko aduna ai moi se sengna kan ga si je kano lak pa se akhoi je hen remind to ra kan akhoi yamna awaba mo oi aduna akhoi hadi gi han gi do lai mang ning chang ra kan flashback tong ning da to ra ga moi do kham bangam de lak chara roi ge na lak ta bane ba awaba oi bu do aduna yam kap akhoi je adu gi me am da hoji phau da moi justice phang dri ba ado hoji chahi ahum sure ko chahi tare ngai ba do chahi ahum sure chahi tare ngai se chahi tare je khang haura roi ba adum pha gar ne ba ado akhoi na handak ke no gi akhoi gi prime minister la am ma tam da su akhoi gi formalities lai follow to ra ka da akhoi je pa kan se appointment je ni ba ma tam da pibi rak te bu ko president la ame pibi rak tre panju pan biram tre ado pan bo pan biram de ba idp gi palami adegi nga sai gi ate te gi loi palame ba ko atu ga missing sti it's as if they don't exist later by type to re ba ko adu dana hoji anoba sarkar popular government ama form ba hoje adu tar de khoi je do we still have some kind of hope lai libra asa khara lai libra khoi je popular government na hoji phau da khoi kari to bi ra ba ya ba ge ha ba se adu moi di yam sing na ha ra kan da asa lai tre na la ya tra ba ne ba Fane amna popular government lagta jo khoi asa leitre appointment lo give up tore akhoi gi han gi akhoi gi honorable kana da kari se birenjing lai ngai matam du da su akhoi appointment phangi de ko una ba phangi de ba adigi mo president ro lakhre adu da su mo governor na ka do tuina mo da su khoi phangi dre governor da su khoi phani am che thai ko adigi mo hoji akhoi gi ano ba si da su akhoi che thai ko hoji phangdri ba adu da smaina sum chala kan da adu ta ga di nasai gi makhoi sing se karamba makhoi da yeng biri ba mi yeng je karamba makhali mi yeng no kano akhoi gi lak tara pi gani adegi thabak amam pi gani ne de hek ta ba de lak thop da de ta ba de nungai ba ado hoji phau da mai pisa skim phangdri ba ado hoji phau se moi kamai na lelam doi no ha ba se kitang khantha bi ra kan da ai gi message se ta bi ra ga di asa gi akhoi gi missing person me am se gi akhoi gi hana law thoki ba law thopi gi ba pi gani na law thopi gi ba compensation me am da amtang PBU hai na ai american gi akhoi gi sigi akhoi gi platform sigi platform se de gi message am kan de tau jari thank you very much luishalak pada rukaya ga tonila de gi haidi mathang jahi la pasida ko awon ba kharamu porak pa ko expect tawminase sigi miyam da kari haini message ten tak na convey tawbiyo madam han haibiro Alright, mathang jahi dedi akhoi nupi se yam sonba se utloi se ngasai gi violence harassment and then be it in a platform phangba gi dasu oiro advancement gi ngasai gi education dasu oiro ngasai pum namak se it all started with education de gi loina lakre ko khoi gi topic se aduna khoi ayamba education da pusillaga khoi gi achievement mayam se mathang one time da di chara ma loina chawa yadabni na so what we can do is let's go slow but let's not give up, let's go forward, let's try to be strengthened again. What we have lost it, we'll do it again. So that's all I wanted to say. Thank you so much for having me. Thank you so very much. thank you Rukaya ngasik se am nungai a sing mate ta sing ai de akoi gi opinion sing se isa na feel to bu kuting mak se akoi na theoretical oina perspective te yenga akan da mo akoi na practical da akoi gi learning torok pa adegi unlearning torok pa mayan se sum thingna pa matam da ai gi suggestion na traga ai gi wakhal lon se phong do hai taraga di ngasai gi mem Bijayalaxmi na su mem Tonila na su pan bigre education hai se ai am yaninge education je very important ne ko aduga educated person khuding mak conscious decision lo ni habdi laite ba yes very true so education plus taking conscious decision conscious oi besine ba medang sa ha ba zada saroi suru thoi you thoi si me anze it depends on the individual conscious decision making power to saying na au lai ri hai laga lai shu yaw draga di hai se consciousness idane ba loin lai se
aduna tasingna ai handaki chahi sida ngasai gi IDP gi women sing sigi makoi gi resilience makoi gi strength makoina conflict sida haidi both communities ki ko ama khaktang da natabi da both communities na thinari ba awaba mayam se masigi nupi em oina community gi lines ta hana khaidok dringai da akhoi je nupi ni we are all women haibase simanga haidi sima yas yaraga nupi amana maitai no oisnu maitai pangan oisnu anal no oisnu maduna thingnari ba awabado ma na thingnari ba awabase the ai sina realize tawraga adui taragadi akhoi na kari jangsan minaraga akhoi karmaina chawkhat kadage karmaina akhoi punna chatmina sige haba wakhanse ngasagi plural nature ne ba akhoi gi manipur si plurality na ngamne ba tasingna multicultural as well as plural nature society ne ba ngasai mem na habiri do within Chandel ki manung da fauda 11 sub tribes ma'am leina adu mai taw da haidi aduna takpadi yengo ba adu kimadik phazara ba khoi gi diversified oira ba unity in diversity have a pose masi masi gi kaino khoi salad bowl approach kaina ga khoi tambaki ko salad bowl approach to maina angang ba asang ba kai ka loina it's a beautiful thing aduna madu inculcate taw haningi khoi gi isa gi wakhanda aduga मासे मैतई पांगनुपीनी मासे मैतई नि हाइदन अखोय मसेन खनबगे महत्ता को डिस्क्रिमिनेशन तौरमदाइदा अदु खनबगे महत्ता अखोय नुपी अमा अखोय जा हामददि नुपीनी हे अदो माना थेंगनाबा वाबस अखोयना थेंगनाबा वाबस थेंगने अदि तारदे अखोय इक्वल टर्म द जमिनसी प्लुरलिटी से नेटलिटी इन हेना एरेंट अखोय की जर्मन के नोनी को मासे फिलोसोफर ने माने याम फजना हायरमे कइन हायरम के गंदा प्लुरलिटी से नेटलिटी दो ओंथोकदौनेबा नेटलिटी से करम कांदा लाकनी हाय कांदा अखोयगी मियोबगी मोर्टेलिटी से सीबा खतंग लोइना खनैदना हेना एरेन हायसिना मियोबसे सीबा हिंगबा खतंग नते मियोबसे ngasai conscious decision am lorokadise politically conscious decision am lorokadise natal beings ora kandane ba haidi natality se ora leira kandane ba achieve tawra kandane ba aduga madugi natality do leira akanda political reality am thola aneba ko according to Hannah Arendt adugi do koina wakhan se sida pusala akande dige dorani ha kanda ai sina hayeng mama mo oire khalo hadi mama mo usu oiri ko aina manembo am oire en khalo aina women leader am oire en khalo manipur pangan nupi gi boira maitai pangan gi boira voice am aina macham tong si bizari sina si sina facilitate tawbangam ga dawba lakadori ba generation sigi upcoming generation sigi facilitate to speak up tasingna koi gi speak up tawbangam hanba aduga speak up to base last ke dono ngasai mem have action on thok base sida ne loina aduna not only speaking up but translating it into action aduna adugi wakhalon da tasingna we hope for the best and I wish everyone International Happy International Women's Day. Okay, thank you. Lo shalakpada aigi maikai dagi su message karakachitang thamjage aikhigi chahi khudingi tongan ba theme da International Women's Day se pangthui handakisu yam phajaba theme ni give to gain haidana duga ngasi khoi pukachari ba topic the voice of women rights justice action haibane masida lo shalakpada aina thamjani di pukhaliba topic sina takpadi still ekhoisi nupi ekhoisi jaga khara di sholaga leiri ekhoisi empowered tawrakanda ekhoisi equally nupa ga nupi ga thak manana hingmina si अखोगी फंगफम थोप हक राइट मसी फंगमिनसे हाबने मसीना ताकपदी अखोइसे फनेयामना चाखोलसु ngасagi nupa ga nupiga comparison tawraga yengoba matamda khoise jaga kharadadi mafam kharadadi khoise sotharaga leiri habane masimakna ngasai tongan speaker na sudum thamjaba aigi maikai dagi su thamjaba akoina compromise sung tawroi da jaga si mafam si khoi education sini akoi lairik tamba sima compromise sung tawroi si mama mapa oibra su icha nupa na lairik tamhangani chana masi haujakan da dikaya di tawna dre du bu tawba leiramaga su tangai phadana masi icha nupi oina lairiba singna su ai voice raise tawbiu voice raise tawba habjam tangai phade aigi husband oigera aigi ima ipada oigera any jaga amada aigi aningba apamba aigi nungai taba voice raise tawba habse masi aigi hakne aigi dignity ni haidi mina kari haigi gadage mina kari khangi gadage haidana thamoi da khutum suraga leibse masi tawbiganu masi gi mahutta ai aningba apamba aigi nungai tabase
masi voice raise tawbiyo voice raise tawragadi kana kana karai da kari shoi khunai si da kari thoi habase akoi hena koi khanga kanda matamgi matungina ekoi apun boina collective oina pulakanda koi awan ba purak pangam gani masida nupi kharana yeuna thak yeuna kagraga nupi kharana hojik yam satina shoga laiba se khoi dum thengnai masi thengnadana ba ai gi voice raise tawbiu ihai phajana taminasi aduga ngasagi khoi gi rukaya na su haiba khoi gi conscious decision se lairik hairaga su conscious decision making lowangam da ta di masi ju kanade aduna lairik haiba plus laishu aduga mama mapa oi basingsu family ma pan bada mama khaktangi nate macha pharasu mama da macha phatrasu mama da taina ba thabak sima tongminasi icha ma yokpa matamda mama mapa ani maki chap mana ba chama da chama responsibility longminasi aduga tangai phadana ekhoi si nupi obi ekhoi si khara sonthana laire harabanina ekhoi tangai phadana ihei tamsi aduga iheidu aroi beda question onthoka doini ai ge haina jaba jaga da ai na sen tan jara kanda punsi habse tambangam de hayeng kai thoka doino kem tambangam dabanina akoi sustain to bangam naba mingon da mi pan tang dana ai hing bangam naba honasi habse thamjage aduga jahi sudana yum pan biganu sina su achauba society da achauba yamna ke haini dum thoning da thodok se dumak thoi masi nupa su nupi su haidi kitang ingkhalak pai se apha phata kai no khang banate aduga ngaktangi aningba pambada tungi punsi sangna waba se sina society da achauba social issues ama ore haiba warol je thamjage aduga napi ekhoi punna ekhoi je yam empower tawi ekhoi da haidi support tawbi na ba aina su yamna khoi bungak pi sen bri haidana masi su misuse tawba se akhoi khara khajitang masi su tawba loimak taw habanate tawba yauraga su masi hai hek nupa oi bagi mai kai dagi palak pasi su nungai te masi su koi thadok minasi ai gi level da ai na lairiba ai gi level da himinasi khara luxurious life pam bagi damakta ai gi nupi oi bagi modesty su koina manghan basi su manghal loisi mathangi awon ba 2027 gi akhoi gi international women's day da akhoi anauba phajaba thim amaga lakadori bacha koi chahi hojik chahi mada 365 days ni almost akoi tha ani tha hum phajal abani masida lemhori ba tha kharasida ekoi aina haidi conscious decision laura kanda karai de kari chatkadage kari tawgadage habasi ware fire se chap chana lawminaraga awon ba khunai ma pominaraksi haba warol se thamjawgoloina mieng tabiru khwai punam ki mafam dagi kainen ba ya thangni jari till then take care stay safe and good night Northeast window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibatanatana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosinga Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Behran water park ki female retail staff tara kauri hairiba thabak asi apply to biningba miyoisinga retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani
Pamarolgidamakta 7005273217 natraga 9366230077 natraga aikogi office Northeast Window TV building hata New Chekon Road da lengsinbirau. Nurse singidamak achoba opportunity ama puduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa malol gidamak Makada Pizariba 7005273217 natraga 7005063196 ta contact tawiro natraga aikogi office Northeast Window TV building hata New Chekon Road ta lengsinbirau. Manipur के अनबा न्यूरो पेशेंट्स के अमतंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजोय मतक तोंथामली कायदा हानुक्तरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर नमी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबलाइंगली हॉस्पिटल असदा न्यूरो की लाइन चंगबा अफबो मखलगी खुसु खुलाई अमदी मशीन मरंग कायदले मशीना कोक मई लेनबा तोंगन तोंबा मखलगी अनाबसिंग निंचिना लाइंगली लंदन न्यूरोसर्जन यामना तांगरी मरमना चिन्नुमदी अराप हुमदगी लाकपा अनाबसिंग न्यूरोसर्जन उननब होनबदा अवाब कया मायोंगदरी मसीद सुनतना मतम चुंथना अनाब लाइंगना मरम ओरगा खुदोंथिब कया सुमायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरोसर्जरी एम्स न्यू दिल्लीना मसामकी हॉस्पिटल असदा पुंग कुनमरी लेना अनाबसिंग लाइंगली हॉस्पिटल असदा अताब ममलदा लाइन मतनतना OPD जनरल अमदी ICU बेड ऑपरेशन मेडिसिन एक्सरे अमदी लेब कमैदि नबसनसु अताब ममलदा फंगल्ली मसिमुलेशन बे अमदी खुदों साबसगसिलोबियो हेना कुबमरो दिदमक हॉस्पिटल असगी टेलीफोन नंबर 7005341666 नत्रगा 8974572154 दा पाउ फबिरक यागनी